ꯅꯨꯡꯁꯤꯕꯅ ꯊꯥꯏꯅ ꯃꯆꯥꯗꯨ ꯌꯥꯝꯃꯟꯗꯅ ꯅꯪ ꯄꯥꯝꯃꯨꯗꯅꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔ ꯃꯣꯂꯦꯁ ꯇꯧꯕ ꯌꯦꯡꯕ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯑꯅꯥꯕ ꯂꯥꯏꯌꯦꯡꯕ ꯅꯃꯥꯗ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯊꯥꯒꯠꯂꯛꯏꯔꯣ ꯅꯪ ꯃꯣꯕꯥꯏꯜꯁꯦ ꯊꯥꯗꯔꯝꯃꯤꯁꯦ ꯑꯩ ꯂꯧꯔꯒꯦ ꯂꯧꯔꯣꯏ ꯍꯥꯏ ꯊꯥꯒꯠꯂꯛꯏꯔꯣ ꯂꯧꯈꯤꯔꯣꯏꯕ ꯂꯧꯊꯣꯛꯑꯝꯃꯤꯁꯨ ꯈꯪꯉꯝꯗꯕ ꯃꯥꯅ ꯑꯗꯨꯒꯤ ꯊꯥꯒꯠꯂꯛꯏꯅꯤ ꯈꯪꯗꯤꯌꯦ ꯁꯨꯝ ꯌꯦꯡꯈꯤꯗꯕ ꯑꯃ ꯍꯥꯏꯐꯦꯠ ꯃꯥꯜꯂꯦ ꯆꯥꯛꯇꯧꯁꯤ ꯅꯨꯡꯁꯥ ꯁꯥꯏꯅꯦ ꯁꯤꯗꯤ ꯃꯥꯏ ꯀꯥ ꯍꯥꯏꯗꯣ ꯁꯤꯔꯣ ꯏꯉꯣ ꯃꯥꯒꯤ ꯊꯔꯣ ꯑꯣꯟꯕꯤ ꯎꯕꯨꯗꯤ ꯎꯍꯟꯗꯦꯗ विमल आई खुराइदा लाइ मंगानै चाखौबांगि हाय 자 그러면이 빨리 그러면이 không được tôi cây na cây na cả hậu chiên này thôi mangai chakau bane cover ne adudi display yengi cover ne bino phane to matho to chen khalo phane to kana ne se lori sidang khang ka thi ji ma sam na loi lai nga lai te chắc cha đi không là không thế nào cha mình cái đâu đấy tôi mang để xin khía cái để đi tàu bao hậu đấy chắc đi lấy là hàng ngân lẹp nên bị nó chơi cái này mà bị đuông cho các bác tiền nó tàu tiền này lẹp như có lẹp có không có bên lòng cái tôi chỉ đẹp thằng ngắn này nó không là nó ra đi nè cô này biết không rồi nó sang ai đó ấy u lò cái gì cả u bây giờ trái con nó nằm nó thật thật nó có gì đâu xem gì vậy tôi con sini mau mak ningon mama kenal mana kenal ini mah sirti pun lagi sakit macam ni bah ai cái mặt này nó sẽ mua mà lại cái gì chứ mà ôm cái đó cái gì lagi ini inang pi ini jai ba ngang tan piang nó tan piang mau ini tu ai itu yang jarang deh phong năm bạ masak kerja mà yau kerja phong năm bạ xin đuôi lại cái đây dùng lại thì tốt đi tốt sang thì có nâng cái gì đó có đâu nó
ꯍꯥ ꯁꯤ ꯀꯔꯤ ꯅꯝꯕꯔꯅꯣ 이놈의 넘버 만 이놈의 ꯏꯅꯝꯃꯣꯏ ꯅꯝꯕꯔꯔꯣ 이놈의 넘버 만 이놈의 항해 ꯈꯪꯗꯦ ꯀꯅꯥꯒ ꯂꯣꯏꯅꯕ ꯅꯝꯕꯔꯅꯣ ꯅꯠꯇꯦ 이거를 ꯃꯣꯏ ꯀꯩꯅꯣꯒꯤ ꯃꯤꯗꯨꯔꯣ ꯑꯉꯥꯡ ꯑꯄꯤꯛ ꯑꯇꯣꯝꯕꯗꯣ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯕ 아 ꯃꯅꯤꯡꯗ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯅꯥꯎ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯐꯖꯕ ꯌꯥꯝ 이놈의 넘버 ꯃꯁꯛ ꯐꯖꯕ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯌꯥꯝ ꯀꯅꯥ ꯍꯥꯏꯅꯣ ꯁꯤ ꯃꯌꯥꯝ ꯃꯤ ꯆꯥꯝ ꯂꯩꯌꯦꯕ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨꯗꯤ ꯇꯜꯂꯦ ꯍꯦꯟꯃꯜꯂꯦ ꯅꯪ ꯆꯥꯕꯗꯣ ꯇꯣꯛꯑꯦꯍꯦ ꯇꯣꯛꯑꯕꯣ ꯈꯔ 쌀감 잘해라 그냥 ꯇꯤꯚꯤꯗ ꯅꯃꯥꯟ ꯆꯥꯔꯤ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡ ꯁꯨꯛ ꯆꯥ ꯆꯥꯔꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯣ ꯉꯥꯡꯒꯅꯨ ꯏꯕ ꯑꯃ ꯌꯥꯎꯅꯤ ꯃꯥ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯍꯤꯡꯉꯤꯉꯩꯗ ꯆꯥꯔꯤ ꯃꯌꯥꯝꯗꯣ ꯈꯔ ꯅꯛꯁꯜꯂꯤꯃꯤꯒ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯀꯔꯝꯕ ꯇꯨ ꯁꯤꯒꯤ ꯄꯤꯡ ꯀꯂꯔ ꯏꯜꯂꯤꯁꯤꯒꯤ ꯃꯅꯥ ꯁꯤꯅ ꯁꯤ ꯐꯖꯕꯅꯤ ꯃꯅꯥꯛꯀꯤꯁꯤꯅ ꯁꯤ ꯀꯟꯌꯥꯅꯤ ꯑꯗꯩꯗꯤ ꯁꯤꯅ ꯑꯃꯗꯣ ꯃꯈꯣꯡꯗꯣ ꯌꯥꯗꯕ 아이고 보내 라이네 아이고 뭐이들 틀려놨는 뭐이 옥동이 나올 라이 뚜뚜뚜 후라이 짠 떼떼 사이즈 나한테 안가는 게 보러 있죠. 아침 먹는 거 짠다라고 그러고 그래 ꯇꯣꯞꯇꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯅꯤ ꯑꯩꯈꯣꯏꯒꯤꯅ ꯈꯨꯔꯥꯏ ꯇꯤꯟꯁꯤꯠ ꯔꯣꯠ ꯍꯥꯏꯅꯁꯨ ꯂꯩꯅꯕ꯭ꯔꯣ ꯑꯗꯒꯤꯅꯦ ꯃꯣꯏ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯤꯗ ꯍꯪꯉꯣ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯏꯃ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯏꯃꯥꯁꯦ ꯌꯨꯝꯅꯥꯝ ꯌꯥꯏꯃꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯌꯥꯏꯃꯥꯁꯦ ꯌꯨꯝꯅꯥꯝ ꯌꯥꯏꯃꯥꯏꯗ꯭ꯔꯣ ꯈꯪꯗꯦ ꯍꯥ ꯄꯥꯎꯅꯝꯕ ꯂꯥꯏꯁ꯭ꯔꯝ ꯃꯁꯤ ꯀꯥꯔꯒ ꯅ꯭ꯌꯨ ꯀꯩ ꯍꯥꯏꯕ ꯃꯁꯤꯀꯥ ꯗꯥꯗꯥ ꯅ꯭ꯌꯨ ꯀꯩ ꯍꯥꯏꯅꯣ ꯚꯥꯞ ꯇꯥꯗꯦ Like that. Kainudan ni? Sino yung ichiyan ni Kamura? Ay, pumuna ba ichiyan ni? Where are you? Manipur. Kanada. Kurai top. Manipur da Kurai top. Or Lalsan natis di. Lalsan him kayo si bo. Kuki ira hangdi. Lalsan him kayo. Mahak manine. Masak manine haba. Oh. Nang yenge haiba ni. Ay yenge ta hai le siya. Kumbra. Lalsan him, okay. Are you Kuki or Naga? Hanubi ni ay di Hanubi. Oh Naga. Bhat khaisane kahai. Nangga hen na fazai as khoi di makeup ka haite da moi di yam na makeup ka yam hai
ꯌꯥꯝ ꯐꯖ ꯀꯦꯔ ꯂꯥꯛꯑꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯅꯪꯗꯦꯗ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯋꯥꯏꯗ ꯀꯩꯅꯣ ꯌꯥꯝ ꯋꯥꯕ ꯑꯉꯥꯡ ꯀꯞꯄ ꯇꯥꯗꯕ ꯀꯨꯏꯔꯦꯗ ꯉꯁꯥꯏ ꯈꯪꯕ ꯂꯥꯛꯑꯝꯅꯤ ꯋꯥꯔꯤ ꯇꯧ ꯂꯥꯛꯑꯝꯅꯤ ꯈꯔ ꯀꯩꯗꯧꯁꯤꯒꯦ ꯁꯤꯃꯛꯇꯤ ꯄꯨꯔꯥ ꯄꯥꯔꯇꯤꯅꯤ ꯑꯝꯇ ꯉꯥꯡꯅꯧ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗꯣ ꯁꯝꯔꯥꯁꯨ ꯌꯥꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯌꯦ ꯅꯪꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯃ ꯌꯥꯎꯕ ꯂꯥꯛꯑꯣ ꯇꯧꯔꯛꯑꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯍꯥꯏꯌꯣ ꯀꯩꯅꯣ ꯉꯁꯥꯏ ꯄꯨꯔꯅꯤꯃꯥ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯄꯨꯔꯅꯤꯃꯥ ꯅꯪꯅ ꯍꯥꯏꯕ ꯍꯥꯏ